पाउसिंग पिजरी सुगनुद लेबा सेंट जोसेफ स्कूल सखंगदब सिंग मई थारम ले थोंगदबु यारिंगदो फोंदोक्तुना महेरो कियान खोंगसे चक्रे अमदी इंग्लिशिंग अनिगा कुंदा ग्रेटर इम्फाल की मफम सिंगदा थकनब इसिंग फंगदबगी अवाबा लहलरो हैरी खुरमजरी आईएसटीवी की पावमियंग ताबिरब पुनमको तरामोक्सरी हजिक पाव सनों पिजरी ngarang numitang chorang pung tararom taba duwaida sugunu police station gi kharom da kilometer amarom chatlaga leiba St Joseph Higher Secondary School sakhangdaba singna mai tharam le school gi ayam saruk mai na tumna chakre mai adu kanana kari gi damak tharam libano haiba chap chaba khangmangamdri police na case ama lakhotuna thodok asigi matang da thijinba hokre Manipur Fire Service ki kangbu amana numitang athengba fawba mai kanbe gi thabak chathakhi mai chakpa du da lupa lakh tararom gi potchai amanga ta thokre hairi स्कूल अदुगी महेरोय अमगी ममाना चथरिबा थोंग असि महेरोय लुप अमगी थोंग नते महेरोय की मायोक्ता लेबा लुप अमगी लिचतनी हाइना फोंदोरकली स्कूल में थाबा थबक मसे ऐ थाबा से याम पेंदे हाइबदे इसा फो में चाकबा अदुगुंबा फावे बा इसा से दको आई डिसएग्री ऐ एग्री तौदे बको नुंगी दमा फ्यूचर की पिलर की दमा अंगांग से की लाइरिक लाइसु तमफमने मसीगुंबा क्राइम से थोना गुमसे हाइना अयुक दगिना पेरेंट्स मयाम से ना कोई मोई थिंगबा मतम सिदा मोइना अयाबा से पीदे अयाबा पीदबा मतम सिदा एकोइना हाये मसीसी नोइना सात्रा तरुक खक्ता गिदमा खनबनो लेसिंग अमगा चमंगा गे सत्रा गे सिंगु नोइ खनद्रबो हाइना गांगबा मतम सिदा केसोना तोबा थबक से नोइ सपोर्ट तौदे हाये पेरेंट्स लेबगे केसो फोरम लेबने केसो ना तौगदबा थबक दो पेरेंट्स का तानबा याद्रो कोई सी सोशल लीडर्स अमा ओइना ब्रॉड माइंडेड से ए पामे सिसी मोइना स्टूडेंट ऑर्गेनाइजेशन नि हायरगा हुजी गे स्टूडेंट ऑर्गेनाइजेशन ओइब्रा नद्रगना स्टूडेंट सिंगी अपनबा पीबा अमा ओइब्रा सिसी पेरेंट्स साइड ए बुनिंग से याम पेन दे सिखकदा दे ए हाइनिंग स्कूल की महेरोय अमना असिगुम थोंग असि महेरोय खुनाई की खंदब कांगपुना चथब थबकनी मई थारम लिबा म्योय सिंग मरागी मतुंग इन्ना चप चाब चेराक पिबियु हाइना मरी लेनब सिंगी पुंगनिंग सिंगसिलकली I feel too much painful. We are the pillars for the nations, or it may be for the people in this country. But if these things continue to be like this, there's no democracy, there's injustice. I want them to take a very serious responsibility. As soon as they heard this problem, I want them to take actions immediately. As a principal, he did it his work for only for 1 month or 6 months for the absence of school. They did not return back to how can? Actually, this establishment of school is there for Asian, but now nobody can harm. But now till then, guess who can harm? How can? Because they don't love us, as if they pretend to be love us, but in their action, associated actions speak louder than words. They do by the actions because that shows that they didn't love us. Pastor Paris Council gi Vice President Jacob na Maheroy Kunaida aki akang piba thabak matungda amuhana tawbigano thong adubu pendaba phongdorakhi was around 9:50. Aduga sigi matang na mayam da appear to in the education center. Sigi laibok thirwa purung thiwa sigi matukan bo si yang na lingamde aduna matung manaw da su atopa ate jaga da su sigi matukan bin ko mayam na ai appeal to jari education sector da sigi matukan ko si yang na mai khide atopa da su sigi matukan bin ko si mayam स्कूल मई थारम थोंबु यानिंगदब फोंदोक्तुना सुगनु गिया कोइबदा लेबा स्कूल की महेरोय सिंगना सरक यादुना सुगनु कैथेलदगी सेंट जोसेफ हायर सेकेंडरी स्कूल फावबा खोंसेट अमा सटख्रे खोंसेट अदुना चेनम म्योय सिंग चेराक पियु महेरोय सिंगदा अकी अखंग फाउन गनु हाइबना चिंगबा वाही कया इबा प्ले कार्ड सिंग सिजिनबगा लोइनाना स्कूल मई थारम थोंबु यानिंगदब फोंदोक्तुना खोलाव कया सु लावकी अमरोमदा स्कूल अथॉरिटी ना स्कूल की महेरोय तरुक चरक पीबा ओइना सस्पेंड तौखिबा दु कोमथोक्तरबदी एप्रिल की तांग 15 दगी मतम कक्तना स्कूल असि थिंजिनगनी हाइना चटकिबा तांग 23 दा
KSO Gunpi Block Chakpi Karongna Pangthokpa Mifamna Lokhiba Warep Adu School Authority da Tang Kunmari da Khangalakhiba Lei Hari Greater Imphal da Thaknaba Ising Phangdabagi Awaba Inglisingani Kundagi Kohan Mangamlagani Hari Sahi Tara Thobal Multipurpose Project na Isingi Awaba Lairoi Haina Water Resources ki Chief Engineer G Rovindro Sharma na Phangdorokli Iramasida Pogdamama I know Jake Lajariba Fonse, Kurai Assembly constituency Manung Chanba, Chinkai Sing Water Supply Reservoir, Sariba Fon Sidane. Mafam si Keystone Infra Private Limited na English Singani Tarato Tagi, Mafam Sida Water Reservoir says Haba Horopane. Mafam Sida Water Reservoir Saribasi, Tobal Multipurpose Project Tagi. Ising chilla aba matungda masida storage toraga masidagi amok ising che filtration toraga matungda Imphal thar sin matungna yen gadaba adugumba yam chawa project amane Thobal damena khangnari bo raw water se akoin per day da 10 million gallons per day pirakadobni sinda kana dosi Imphal east west or greater Imphal see 2030 bawa see water supply see ising is enough oigini tunnel si 94 kilometers hangi every 940 meters hangi loina loire magi suchi infra aina railway to ba company ma suram mani ma loi ba chahi phare pipe laying akoi departmental tawre loina close tawre hoji ising thabagi ready da leire another tunnel lamaka leiri aduna 2.24 kilometers hangi lining to bo hore ba hoji lining pe ho tawna koi pipe dum phumani mai di yama ba da koi November December bhawmanu da loina ba tawri Thobal multipurpose project haibasi lira around 30 years ki history lairba project ni haiba project asi almost 95% loisala bani overall da water transmission gi through da gi drinking water phangkadaba irrigation facilities phangkadaba power gi phangdaba pandam mayam se chap chana mayam da phangbang amjani na mayam da awareness amtang pijani ngai laksabni PAC ki side loi ga koi pipe se mati ma pipe se laying tor si loi sallaga raw water di after filtration and everything PAC tor ga masi mayam da distribute tor ka ISTV News ki damak aboy ga loina na pogam jaiba Richard Ranjan Chingkai Ching Kurai Sahitya Academy amadi iramdam miyamgi apunba khorjailu awang posamong khunau Nilakuthi Gram Panchayat na punna sinduna ngasi Nilakuthi da leiba ibomsa langpok lakpagi yumda gram lok pangthokre thormaduda Manipur Language Advisory Board Sahitya Academy New Delhi ki convener Nongmai Them Kiran Kumar President Ima Khol awang posangbam Dr. Rajkumar Gunachandra Singh Manipur Language Advisory Board Sahitya Academy New Delhi ki member Naurem Lokeswarna matang sinna Chief Guest President amadi Guest of Honor oina saruk yakhi thoromga mari leinana tongan ma Manipur da leiba aiba singna sareng pangthokhi thoromadu Nongmaithem Kiran Kumar na phangdokhibda ngasi pangthokliba gram loki thoromasina khungangda leiriba aiba aibi singda Sahitya gi lamda hena kanaba piba ngamlagani makhatana su khungangi lamsingda gram long pangthokpa mathok tare haina phangdokhi Hojik sairing taningba sairing amuto bai di thamoi hide ting 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 lang hele bani sairing se yam pamjai gi aina ichata dana gi yaujaba mafam sing dei na jabado poetry is my passion ai gi lemo riba punsi gi saru khare sidi ai di sahitya pura ka thok sarga do ni ai convener obi ai odebi ai Sahitya Academy member obi ai odebi ai but my life will be fully dedicated to Manipuri literature
ing sok lising amaga chanipan marfu tara mathoigi khongjom lalda thawaina pontha pikraba pauna brajabasigi aroiba mathau mangam pangthokhibagi chamaga kunipan suba ningsing tharom ngasi arapati maning lekai da pangthokre lamjing maira khudung inbalup radio listener guild amasung arapati maning lekai youth development association asinduna pangthokhiba tharomaduda salai holdings private limited ki chairman narengam samarjit loop ki president th guneshwar yauna tongan tongan mioi kyana saruk yakhi chairman samarjitna Thaurumugi wahan thokti lal adubu lamjing khiba amasung lantheng nakhibada ipai pu sing aduki mathongna lingjeldu ngasigi mirol akhoi dasu leijaba ngamba aduni haikhi ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯗ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯚꯥꯏꯂꯦꯟꯁ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯄꯥꯋꯔꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯒꯠꯀꯅꯤ ꯑꯩꯈꯣꯏ ꯁꯦꯝꯒꯠꯀꯅꯤ ꯑꯩꯈꯣꯏ ꯁꯥꯒꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯁꯦ ꯋꯥꯍꯪ ꯍꯪꯂꯤꯕ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯝꯃꯤꯕꯅꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯨꯝꯃꯤꯕꯅꯤ ꯀꯔꯤꯒꯤ ꯍꯧꯒꯠꯂꯤꯕꯅꯣ ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯔꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯜ ꯇꯥꯜꯂꯤꯕꯅꯣ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯥꯡꯂꯤꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯈꯣꯡꯊꯥꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ngasi kowa nong sidagidi aikoi ima lepakidamakta oilasi koro nong wangbra athau ipana mawangi malem leina lumbra aibu popi palem imana marumi tawbadabu aibu popi palem mamodai so pongna pamlamdam imana maheli pongna pamlamdam imana loop ki president thongam gunesona Anglo Manipuri War da lamjing purel oikhiba pauna brajabasi gi poloi khiba khubamasi ngasi fawba semkatna thambasi ningtam lalda mahangna lokhiba thodangbu Manipur lengakna khambi daba thongni haikhi yamna maruiba thodang lokhiba iblo paunagi pauna brajabasi gi masa tumgiba mafam akhoi nilong arabti singai da leiriba hariba magi mongpamlen asida historical monument act oina sanjin birakanda land archives oina loksan birakanda karigumba mongpam masam tang oisu akhoi gi jati sina tungi mirolna kaigumba leimana amamtang sei khudingi kasaba ngamnanaba akhoi Manipur sarkar gi maikaidagi senggot chaningbagi wafamdu akhoi sinjalangjeri basi maikaidagi phongdok chari akhoi ima lebak ki damakta thawaina poda pigiba mioi sigi mongpam se akhoi na narak mongchongda kanamta khangandana tungi mirolda khangandana hundoga thamba haibase angang singna akhoi da tung koina cherakadaba wafam ama oibanida akhoi Manipur sarkar gi maikaidagi mafam je senggot sagal haningbagi apamadu phongdok chari ngasigi tharomga mari lenana rims ki department of transfusion medicine na kusanaduna arapati mamalekai community hall da voluntary blood donation camp amasu pangthoki yum palaba nupa nupi aronba mari thambiganu haiba paujil puduna Manipur pumbada chatkadaba khongchet ama ngasi kangla getagi women's against crime gi advisor s sobitana lamthakre amuko ucm amadi women's against crime na mating pangduna Nandaibam Tompokna Tha ama chupna khongna paujil puduna Manipur sinba thungna chakkadabani hairi class 12 tamliba yumnam palogdagi Nandaibam Ojit Kumar gi machanupa Nandaibam Tompokna mamangdasu nopi da chathariba miot minai gi mayokta khongchat ama chakhraba matungda anirak suba oina yum palaba nupa nupina aronba mari thamnabadagi thorakliba crime sing makha tana thoktanaba miyamda paujil piba khongchat asi chatpani haina phongdorakhi mainly seng hargadi aina class 9 10 tamapa matamda adugumba khongchaloi am khaki wari am khak thengna jagiba adudagi aizu khongchaloi am khakti oiningba adubu chalibu khongjache chamna sapadi pamdaba adugumba thimam puraga leiba miyamgi demakta garigumba pausilam khak santhoka pambadagi chachabani Irilbung police station gi manung chanba Irilbung high school maning sifai local da chatkiba tang kungani thoi da sina fangkiba babon kampu makha lekai digi Khunja mayum arungi misigi matangda mara laiba sing faduna cherak pigadabni haiba dabi togduna ngasisu bamon kampuda lamdam madungi mioi kyana lambi thingbai khongjing changsinkhre koina demand tawgerba pung pangi manungda miha puthoro haibudo puthorok tabna maramor kanda akoi banje makha tana chathajab aise matam Beptan strategic. Ano ngarang ni mati mahang tu ni kong tu. Ado police ka ko ya request tau ki matungina mati kuma handu.
ngarang numidang pung 8 lom taba duaida Moregi Additional Deputy Commissioner gi Office Campus manungda leiba chinggi saruk kharada khangawdana mai chalakre More Fire Service na matam chana laksuna mai kanbegi thabak chathaki mai kanbaduda ADC Office ki staff sing More Police More Commando amadi Bachelors Youth Welfare Association ki member kya su saru yakhi Hana Chingai Assembly Constituency ki MLA Oramba Dr. M. Horam ngarang numidang Pantipukri da leiba masagi yumda lekhidre mahak sahi marfuni thoi sukre Chingmenong da leiba Tangkul Baptist Church da leikhidrabagi mafamda ikai kunmaba utpagaloina na condolence service pangthokre condolence service aduda Hana MLA Oramba Singh O Joy Dr. Kasim Ruiva Preso Simre amadi BD Behring chingba miyoi kya su saru yakhi ex MLA Welfare Association Manipur gi President su oiba BD Behring na Dr. M. Horamasi afaba politician ama oibata natana matik saba academician amasu oiramki mahak na nupi angang nahasing forest environment drug HIV AIDS amadi atei social issue kaya gamari lenana thabak thorom sing pakalamki mahak na leikidaba si Manipur amadi North East khaltagi natana India pumbagi mangjabani haiki mahak na leikidaba si Manipur amadi North East India loinana Bharot apum bagwena yamna mangjaba mention bang amlaroi daba amani haina aikoi XML welfare association laujari loina na mahaki thamoi yaudraba hakchang asina taptha ingthana isor ge mamang da potha yasanu haibagi condolence message pijari Amaromda Manipur ki Chief Minister Nongthomam Birena ex MLA gi aroiba mathong mangam saruk yaduna awawa phongdokre Tangkul Baptist Church da Chief Minister na laikhidrabagi haksang da nat ki fi kuptuna ikai khumnab utke Dr. Horam Kanlup ki ihan hanba doctorate phangba miyoi oibata natana Tangkul Furuk ki ihan hanba MPSC gi chairman oiram khiba miyoi ni London University amadi JNU da mahiroi singda lairik tambibagi thabak torongki mahakna laikhidaba si Manipur amasung India ki mention bangamdana mangjaba ama oihoragani haina Chief Minister Nongthomam Birena awaba phongdokpa cherol thadurakli imung manungi awabda su saru yari hari Haji pau ki malakthana atemba brem talungsari Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Sri Krishna Classical Yoga Group of India New Delhi headquarter dagi thoglakpa cherol amagi matungina notice ki oina yoga teacher humpu selection tawjagani maruina India gi mapanda chatpagi khudong chabasu pizagani athuba matamda online biodata natraga resume thabiraku interview place Classic Hotel Imphal post singdi akupa marol gi dama contact 9810993987 email address birlayogaolympics@yahoo.com Rising Academy, Sagolbantera Sapam Leirag. Admission open for class 9, 10, 11 and 12 for the academic session 2019. Also, van service hostel facility available. First foundation course starting from 24 April 2019. Class timing evening 4:30 p.m. to 7:30 p.m. Contact number 9089748380. Panthoibi Constructions, a subsidiary of Panthoibi Housing Finance Company Limited presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingbirong, Imphal West. Yes TNT bar amadi cement Yes brand gi cement amadi yum sana bi yot sing awhong mamal da phangirgani yot ki mamal na kg amada lupa nifu dagi horga lupa yankhaini thoi fawda phangirgani loinena cement ki mamal na bag amada lupa chamri kun dagi horga lupa chamri marifu fawda phangirgani hana book tawiduna khudong saba silobi ho offer si numit tare ni khaktagini
Northeast Ahanbo in a National Housing Bank wholly owned by RBI license Pankraba Ministry of Finance Department की Financial Services Government of India na Sarfasi Act 2002 की मखादा Financial Institute अमो इन सखंग्रबा प्रधानमंत्री आवास योजना Housing for All Mission की मखादा subsidized loan पीबदा मांगजिल थारिबा पांचोबी Housing Finance Company Limited अमदी मसीगे subsidiary company सिंगे सिस्टर यावना पुनः ब्रांच तरा होम दोयांग दुक्चरे मियाम financial facilities सिंग लोबी नबनिंग सिंग जरे पांचोबी Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chab ima pirol syrup natra suba khatana yaroi aduna pirol singda comfort tinglibani Haujik makhum tangkai mahairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen so thokanni adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apik pa khongthang achoba thabak Greenery e-motor की नुंगाइरबा पाउजेल मियाम द पिजरिबा खुदुंगचाबा सिलौबियु Greenery e-motor द फंगलिबा गाड़ी मचा सिंग सिगी मनुंगदा अदोमना लुपा लिसिंग 10 खक्तमक डिपोजिट तौविरगा अपामा मखल की गाड़ी मचा अमा हेक्ता लौनबगी लोन की खुदुंगचाबा पिजरी असित सुनतना मफम मसिद फंगलिबा e-auto रिक्शो की ओइनसु लोन की खुदुंगचाबा पिजरी अदोमना डिपोजिट तौविरबा मतुंगदा अटेनबा नुमित खरन की मनुंगदा अपामा गाड़ी लौबि बेयारगनि ngasimak lengsinbiro aikogi address Greenery e-motor Kaisampa Junction Churachandpur parking. Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Impal. Break itung mayam utara mosari haji makhata pau pisari. Awang nongpok state singi oiba family planning gi matangda nongmagi oiba review meeting ama ngasi chingmerong da leiba Hotel Classic Grande da pangthokre. Family Planning Division, Ministry of Health and Family Welfare Government of India, National Health Mission Manipur, Health and Family Welfare Services Government of Manipur puna sinduna pangthokiba ngasigi review meeting hogdokpugi tharmaduda Deputy Commissioner Family Planning Division, Ministry of Health and Family Welfare Government of India Dr. S.K. Sikdar, Health Services की Principal Secretary V. Vulmang, Health Services की Director Dr. K. Razo amadi State Mission Director Dr. S. Manikantana चिंबना अथोइबा मिथुंगलेन सिंह ओइना सरुक याखी थौरंग मरी लेना Principal Secretary Health V. Vulmang na ngasi pangtholiba review meeting asina awang nongpok Bharata lairiba state singda family planning की program sing implement tawada achobo mating oirgani Manipur की ओइनासु family planning program sing mafung fana pangthokpa ngamnaba Health and Wellness Center Kuntragamapan Mathau Pangtokuna Lady Haiba Wafam Sing Pungtoki Thoramaduda Chief Guest Oina Sarup Yakiba Deputy Commissioner Family Planning Division Ministry of Health and Family Welfare Government of India Dr. S.K. Sikdarna Review Meeting Asina Population Control Toba Khaki Wanatana Mama Amadi Machagi Haksang Fana Thamna Bahonabada Achobo Mating Oigani Mama Mapa Oibasingna Makoyi Apamagi Matung Ina Masa Popada Athingba Laite Masi Makoyi Hakni Family Planning की program पाखटपना भारत की ओइना ममा ओइबी लिसिंग कुनगहुमदोइलोम खुदोंग थीबदगी कनबंगमखी भारत की अतोप स्टेट सिंगा येंगनाबदा नॉर्थ ईस्ट की ओइना ममा ओइबी सिंगना अंगांग उदाबदा सीबगी चांगसी नेमना लेरि हाइबा वाफम सिंग फुंगदोखी. Another important thing is the maternal mobility. Okay, the maternal mobility is so high in our country. Although we have a finite number on the maternal mortality, we do not have any number or count on the maternal morbidity. And an alarming thing which is happening across the country, across the world, and also in the northeastern state is the number of the cesarean operations which is increasing. All of us know in the cities of the northeast, in the main capitals of the northeast, the cesarean rates are going through the roof. Now, is it desirable? Is it justifiable? No. The percentage of cesarean sections is actually attributed, is around 88 to 12% of all deliveries. This is a WHO report, this is the WHO data, which is uniform all across the world. Hasilo sila pada maro iba pawuksing amukan hapizari. Sugunuda leba St. Joseph School sakangdaba sing namay tharam le thawong dubu yaning daw fongdok tuna mahiro kaya na kungsa chakre. Amadi English ngani ga kunda Greater Imphal gi mafam singda thakna basing phangdaba gi awaba lehlero hari.
Hajik Paugi Oina ISKP na Pizaba Manipuri Pau Matang Sita Losinjari Miyeng Tabiru Singbo Amkana Rumjari.